Ngasigi oina NSNIM amadi ZUF anigi marakta akan mamuongda kuthoknakre asi ana yoromba yari haiba wafam asina ahanba oina miyamda kudol tamjage amadi video asibu miyeng tabiriba punamakpu taramna okchabaga loinana ikai khumnabu chari India lengaka santigi wari sanariba NSNIM amadi ZUF anigi marakta akan mamuongda kuthoknakre makai anida asi ana yoromba yai hairi thodo asina maram oiraga manak nakpada leiba kunjasing mipainaduna masa masagi yumdagi hendokna dre hairi hairiba kuthoknabagi thodo asi ngarang ayuk pung 9:30 tarakpa duaidagi None district ki manung chana leiba Khawpum police station konba sangsi village amadi Dolan village aniki lona ba mafam amada thokibani hairi kuthoknabagi thodo adu ngarang ayuk pung 10 helaklaba phawba nakal anigi marakta bom yauna akan mamuongda kuthoknaki makhatana sangsi village hairiba mafam asida ZUF ki lanmising ngarang dagi hauna namit kharnigi mamangdagi mafam aduda leirakibani hairi adubu ngarang ayu anganbada NSNIM gi lamising mafam aduda sangsilakpadagi kuthoknabagi thodo adu thokibani hairi kuthoknabagi paw adu security force na phanglabasu mafam adu yauna changsinbadi ngamdri haiba wafamsing thamli loinana kwa kaithel 360 hairiba PS asina phongdokpagi matung ina None district ki manung channa leiba sangji khulda ZUF amasung NSNIM anigi marakta kunongmai kapnabagi thodok aduna khul asigi kunjasing mipaina hale amadi thong adu akanma moongda condemn tawi haina Romai Naga Council Manipur RNCM gi General Secretary Gailanchung Kamaina Thadorokpa Chero Lamana Phongdorakli haiba wafamsing thamli PSSMaki makatana Manipur gi irang asiga mari leinana Republican Party of India athawale gi mifam ama New Maharashtra Sadan da pangthokre India pumbada khongjang sangsinana ba warep kaya lawkhre hairi Sahi khudingi leptana pangthorakhiba nupilan ningsing lamjel handak chahi 2024 gi oinasu kuntrag humdoi suba state level nupilan ningsing lamjel December taragani thoida pangthok sagani haiba o sarita gi wafam phongdokli Manipur da thokliba lal asi losinana ba India block na parliament mifam chathari ngai Delhi da khongjang sangsinana ba warep lawkhre hairi makhatana national highway da sel khaiba thingba ngamdabagi mayokta gari chenaloi dori senapati da UNC na tripartite tok sathanaba semsaba loikhre hairi Manipur district anoba sembagi issue central government Manipur government amadi United Naga Council gi marakta tripartite tok ngasi senapati da makhatana sathagadori Miyamgi khongjanga mari leinana phajin kiba mairai paibi gi luchingbi condition amata yawdana thadokadabani haiba bita gi wafamsing thamli Army gi complex ta maitai sengbu kanma ngamdaba haibasi makoibu thajringai oidi takpani haiba wafamsing thamli makha satharakpada the nomadic creation chairiba PSC gi post amani khak lokhotcharaga miyamda kudol tamjigi Kaksing ne miyoi mari jail da thajin khibagi wathok oiringai da miyoi taret pharaga police custody yorokre hairi Makhatana relief camp ta laiba ahal ama labuk ta charu punba chatkibada BP stroke ta laikidra hairi Manipur da thokliba kangluk irang asina maram oiraga lanjelaktuna Moirang college ta hangba relief camp ta laiba ahal ama sentok lambi leitabana maram oiraga law khawba loikraba matung labuk ta chattuna charu punba chatpada khangautuna lek tharakpadagi laikidra hairi Nuaitaba thodo ase ngarang ayuk pung 10:30 tarakpa duaida Moirang Sirwal lekai gi labuk ta thokibani hairi Laikidraba hal adugi maming Longjam Ranjit chahi humpu apokpa laikidraba Longjam kulla kawi hairi Press na pangwa pawgi matung ina ahal ase labukta taba sarukhok khullingai da BP stroke taroktuna laikidabadagi Moirang CIC da pukhatki adomoinamak laikannaba ngamdana laikidabani hairi asi baksang adu postmortem tawnaba RIMS ki Meral Sangda thamkre hairi Makha satharakpada AT gi General Headquarter gi PRO oina thaupubidiba Rubin Mangang Khairakpang gi PST gi post amakhak lokhotcharaga miyamda thamjigi kuki haiba sa asi Prithvi gi karamba mafamdagi lakpano haiba hauzik phawba haira hairaba scholar amadi scientist singna phawba khangba ngamdri Bangladesh ta kuki len talure kap tana talai Myanmar da amuk talure mangakak tana talai Assam gi Karbi Along dagi su nauna tantholai Israel da su sifam nafam khangdrabani Nagaland amadi Meghalaya dasu haudongna nga lumbadongna lumi adubu ngamoi migi government amadi prajadi chap manai minungsi chawba khwaidagi pangba khwaidagi lingjen manadaba kanglekpak asida mangairene kukibu ningthau oina thambidi si government chu miyam su puksel yam chawi yam phai hauzik noigi yena khada barada leiriba muthiwak singdusu ningthau ohelasi mapu aikoina senkrasi mai thokpa minai ngaktana panba minaipur ohelasi yaifari haibo wafamsing thamli makha satharakpada Lisipriya Kangujamgi PSTagi post amani khak lokhotcharaga miyamda kudol tamjagi akampet nganglaga maming pallaga nungtigi chairiba kuki gi Facebook page singdi nongmata action tawba ngamde achumba paw khara share tawrubagidi chahi 19 gi angangni
Facebook account hekta thingjinba ngami nongmata makhoi ming pallaga chaibasu natte aidi thaunadu onare hairi aigi Facebook thingjilibasi jiribam ki e pau khara share tawrubagini atagi natte haiba wafam sing phongdokli makhatana my story in the book cookie and money mayam sigi cookie hairi si manipur gi cookie adu natte ladik tugi atharna sijinaba angang amagi mamingni money hairi sisu manipur ga mari leinade you can order the book in Amazon haiba wafam thamli ngasi pawda manipur gi afawba ningthau amadi saknaireba miyoi kaya wari India ki lyric singda haptuna angang singda ningthijana tambiba thengnadri adubu ngasidi ayhangna angang oirabasu ayhaki punchi wari English ki chapter ama oina haptuna India khaktada nattana malemgi lebak kayada tamnaba haurakpa asina ima lebak ki asengba phida ama kanduna thamli sahi lisang kaya India na Manipur bu namthaduna thamlamba adudi ngasidi yararoi aigi punchi wari kwet hairiba lebak adudasu English ki subject ta chapter ama oina haptuna tamba hauri haina ngasi pau pibirai adubu Sir N Biren Singna aigi Facebook account tingjinduna thamba si kharadi warawi yamna thuna athingba si lauthok piyo haina nasuna haijari haiba wafam phongdokli makha satharakpada aroi boina hi ai khomba news sariba page asigi post am khakla khotcharaga thamjige tha asigi tangkun tarukki ahing nongyai dagi tangchilakkiba tidim lambik tingjinbagi khongjang ngarang miyamga khanaraba matung khongjang adu handoknaba phirep laukre hairi ngarang kwakhithel nongsabi sanglenda pangthokkiba miyamgi mifamda warep asi laukibani mifam aduda tongan tonganba lupsingi mute ching charuk yadana warep kaya amasu laukre hairiba warep sing adudi miyamgi ihauga mari leinana police na phajinkiba maira paibi amadi micham cheng condition amata yaudana thadorokpa sumon thaduna kouba khudakta lepkadabani state lengakna lal asi loishinduna mahusagi pibamda hanjanhangadabani amadi India na Manipur sattariba proxy war khudakta lepangadabani haiba warep sing lauki haiba wafam janaga asidi matang saida lusinjare